Iramdam ipau YouTube channel miyang tabiraba punam putaramna okchari ngasi phongkhiba tongan ba pauche singdagi maru oiba pau khara pathokchari ahanbada maru oiba pau Tampaki district singda oil pump sing thong hangna khidabana chauna khudong chadaba mayokna khre black market ta petrol liter da lupa chama humdra yauki Churachandpur da lairamba laloba singki kem ani Thugaikhre security force na khulai kya phagat pangam khre hairi BJP gi MLA sing asi Delhi da paisna khre kuki MLA sing gi oina di Guwahati da gi chat khre hairi amadi Western Rakhine State ki Magyu Hospital da military junta gi air strike ta hakhiba sing adu rebel ngaktani micham natte haina military junta na phongdokhre hojik pau sandok na pijari Tampaki district singda oil pump sing thong hangna khidabana chauna khudong chadaba mayokna khre black market ta petrol liter da lupa chama humdra yaukhi Manipur Petroleum Dealers Fraternity MPDF na tha sigi tarukta koirengai road ta leiba MS ibudau pakhangba filling station da sel gi demand ga mari leina na grenade ama thamjilamba gi mayokta Tampaki district pumbada hangliba oil pump sing thonglon dana protest thakre lanai mioi singna black ta petrol liter da lupa chama humdra da yonari MPDF na ngasi changsin khiba khongjang adu hairiba oil pump asida sakhangdaba mioi singna che amada yomduna grenade ama thamlambani aduga che aduda sel gi demand tawbugi waron iduna thamlambaga loinana warol aduda makhoi gi sel gi demand adu pidrabadi tungda thorakpa afafatagi daita nasana pujagada bane haina tharami asigumba thawong asibo NPDF na hakchina lawbaga loinana public safety amsung oil pump singi staff singda aki khangpo lamba sibu yaningda phongdoktuna ngasigi khongjang asi changsin khibani Amarom da dealer singna phongdorpagi matung inna masak khangdaba singna dealer singda toina threat tawba staff singbu kidnap tawba amasung elegant demand sing leptana chatharakli amadi masigumba thawong asida dealer singna safety oina operate tawbada awaba kya mayoknari yamna ngaklibadi oil pump sing ayamba thonglon khrabasu oil pump gi nagyata leba dukan singda phongna BLACKTA petrol sin yomba thengnari BLACKTA yoliba petrol ni mamal asi pump da piriba liter da chama asigi matakta chama humdra fawba yonari asigumba aina yadaba mongda petroleum yoliba asi mari leinaba authority singna yangsendana adumak leiri haina phongdoknari NPDF ki magedagi phongdorpagi matung ina petroleum retail sing asi essential service ta yamna maru oiba polama amani masida sunatana state asida bet ki revenue lupa crore da revenue oina karibani aduga products sing asina mioi kya ama thabak piduna chawna mating pangduna lakli asigumba ain kaina paisa gi demand tawduna oil pump sing da bom thamjenba amadi staff sing book ki han khangan ba tawba asilep taba targadi NDPF na akanba khongjang kya changsinduna matam sangna oil pump sing thonglon bagi khongjang sing changsilakpa yabagi oithokpa lei haina phongdorakli security force na Churachandpur dagi yamla khulai sing phagat pangam khre ngarang December taragani thoi Churachandpur district ki Churachandpur police station gi manung chanba khugadam maya dagi security force na yamla khulai sing phagat pangam khre hairi police ki paw amana hairi bana akhanaba paw amba fangbadagi mafam adu da changsinduna thiba humbagi thabak chathabada local made 303 rifle ama pistol gi magazine ahom 51mm motor smoke bomb ama stun grenade ama Baofeng handset wireless set ani helmet ani improvised explosive mari magazine amasung pistol post ka konana tactical bell ama cartridge ban ama tongan ba caliber singi maru taragani thoi pumpy gi improvised mortar ama yauna atai polam kya fagit khre hairi BJP gi MLA sing ase Delhi da paisna khre kuki MLA singi oina di Guwahati dagi chat khre ngasi December tarang mari asida Bharat ki konung Delhi da Bharatiya Janata Party BJP gi oiba maru oiba mifam ama pangthokadaba asida suksoi choidana Manipur gi BJP gi MLA sing saruk yadaba yade haina BJP gi center gi luchingba singna khangalakpadagi Manipur gi BJP gi MLA ayamba ngasi Delhi gi damak impal thadokre Amaromda kuki BJP MLA sing gi oina di Guwahati airport gi Delhi da ngasi paisinkre hairi ngasi nungthil pung amaga minute nifumanga gi Indigo flight amadi nungthil pung ahumga makhai gi Air India Express ki flight anida BJP gi MLA sing ase Delhi gi damak impal thadokhi press na phangba paw gi matung ina ngasi Delhi pangkhraba BJP gi MLA sing adudi KS Ibomcha L Susindro Govindas Konthaujam Ais Dingo Karam Sam Sapam Kunjesor Keba S Ranjan TI Syam Kumar Srimati SKB Speaker TI Saitabrata MLA TS Biswajit Paunam Brojen Asabuddin
Usam Deven, K.S. Joykisan, Y. Kemchan, T. Robindro, K. Robindro, Sanasam Premchan, T.S. Arun Kumar, R.K. Imo, Dipu Nongmei Amadi, ex-Chief Minister and Bireni, Pau asina hai ngasi Delhi da changkhiba BJP gi MLA sing asigi mangoinana BJP gi MLA khardi hana Delhi da thungduna laikhre hairi loinana ngasi Delhi da paisin khiba asigi manungda BJP gi MLA nataba NPP gi MLA KS Loken amadi Sheikh Nurun Hassan su Delhi da masa gi thabak laibadagi ni haina Delhi da paisin khre hairi Western Rakhine State ki Mark U Hospital da military junta gi air strike ta hatkiba sing adu rebel ngaktani micham natte haina military junta na phongdokre haukiba yumja kisa numitta Myanmar gi rebel group ama oiriba Arakan army na control toriba Western Rakhine gi Mark U da leiriba general hospital da military junta na bombing chathaduna miyoi kuntra hatkiba do micham natte makhoi sing adu terrorist amasung makhoi gi supporter ni haina military junta gi maikei gi phongdokre Military junta gi maikei gi makhata na phongdokhibada haiba hospital adu Arakan army amasung PDF ki terrorist singna makhoi gi base area oina siznabadagi air strike adu chathakhibani hairi adubu Arakan army gi maikei di military junta gi wafam adu da yamna kanna yaningdaba phongdokhre military junta gi air strike adu da hospital adu da leiba miyoi kuntra ga humdoi sikhi aduga humputra tarukna asopan nangki asiba amasung asok pasing adu micham ngaktani hairi Amarom the United Nations ki maikaidagi military junta na hospital air strike chathaduna michimina kaya nanghan kibadu war crime amani thaudok adu the hospital gi operating room yauna infrastructure kaya amanga ta thokibata natana health worker amasung patient kya sikhi thaudok adu ki matangda mapung phawa investigation chathagadabani haina phongdokhibal leirabani World Health Organization ki chief Tedros Adhanom gi maikaidagi so military junta gi thong adu yamna kan yaningdaba phongdokhibani Hayengi mifam yaunaba BJP gi MLA ayamba Delhi gi damak Imphal thadokna khre Kanglukpi irang matungda Metei amsung Kukigi MLA sing pulhangadori BJP gi national leader singna korpagi matung ina hayeng Delhi da pangthokadoriba Manipur BJP gi MLA singi mifam da saruk yarunaba MLA ayamba ngasi numidang wairam fawda Delhi da changsina khre Kanglukpi irang thokraba matung Metei amasung Kukigi singi MLA sing party office ta punna unagadori BJP ki National General Secretary Organization BN Santosh amasung North East ki Coordinator Sambit Patra na handak ta Imphal da laklambada Metei amasung Kukigi BJP ki MLA sing punna unaraba matungda popular government semgani haina phongdoklamba laikhi masimakna maram oirga hayengdagi mifam asi laingak ama lakpa yabagi oithokhanbagi maram singi matangda wa khanaraba yai haina panari thajaba yaba mafamdagi phangba pauna hai Kukijo Kangbu ki MLA tara asigi manungda BJP ki MLA taret yauri hairiba MLA taret asisu hayengi mifam asida soidan saruk yagadori masigi damak party na mangjongna na makhogi mifam asi yarona ba khangan khiba laikhrabani pau asina hayeng numidang wairamgi mifam asida laingak ama semba yabagi oithokpa maram singi chawrak pasaktam ama uba fanglagani adumakpu government ama semba haibadudi December aroiba chayol natraga January gi ahanba chayol da oirabu yai adubu MLA kharanadi lengak sembagi matam asi January langadaba mande hainabasu yawi central leader singna observer ama hablakani mahangna Imphal da laklaba matungda MLA singi oiba apunba mifam ama famgani mifam aduda party asigi legislature gi luchingba khangani adubu mifam aduda kuki MLA singsu yaudaba yadabanina karamna pulap pullaga luchingba ama khangadage haibadu center gi luchingba singna lepthorakani wasak lobugi thoram aduda national leader Kayamarom su yaurba yai adumakpu Kukigi MLA sing minister Bert yaugadra natraga yauroidra haibadu makhoi gi safagadaba film yanglaga lefangani maramdi Kukigi kangbuda minister pibada makhoi masel gi oiba muknaba ama thorakba yai haina panari